Prime Minister Modi na Manipur gi ira amasung PR lauthoktu na Leingak sembagi matangda wafam amata palamdri. Nongsung gi phibam phattabana Prime Minister Susampur fawo leikha gi lambi hangan handap sakri. Imphal Prime Minister Narendra Modi na ITP sing unakhiba. Manipur gi sing amasung tammani gi marakta asetpa mari amasangga na Leingak na nakalani magwari sanabigi akan muthabak lokali haina Prime Minister Narendra Modi na phongdokpaga loinana ing tappa amari sakotpa stadium oyananaba hanba leitana Leingak sina thabak lokhatkani haibigi thajaba pikri adumapo President ru lauthoktuna miyamgi Leingak ama semnabigi matangdadi wafum amata phongdoklamdre amaromda Prime Minister na project sing sangaba madi wangangbigi thoram aduda saruk yaruba miyoisingda aikhoigi paumina hangbowangi pakhumda sahi hena thokliba irang sida matamsa na miyam lakaningba matamda Prime Minister lakpa ngamkidrabasu thengnabasu thengna ngasi lakpa si apemna pui aduba Prime Minister ngasi miyam tinba mifam asida wangangbada Manipur thokliba irang asigi matang yamna mayek sengba wafam sing thamdaba amadi Manipur lairiba President rule asi lauthoktuna miyam gi Leingak ama lehanabigi matangda karigoma amata phongdoklamdaba adubudi penaba pui eba wafam thamnamki ngasi numijungba matung akan manong marakta Prime Minister Narendra Modi Aizol dagi Imphal gi International Airport akan naba flight number thunglaki mapu airport ta Governor Ajay Kumar Bala Chief Secretary Punit Kumar Goyal na taram oki nong nuski phibam phatabana han helicopter na Susampur phabu satnaba thorang toramba dugi mahot Prime Minister Narendra Modi Imphal Airport gi Susampur tamna by road ta sakhi Prime Minister Narendra Modi na Susampur gi Peace Ground da Yaurakpuda miyamna makpu harautiam oki Prime Minister ahanbada ITP singa unaraba matung lupa crore lising tareka sahum sangna state asida packet kadaba tuwan project taraga marigi orek yum tamki masigi matung miyam tinba mifamda Prime Minister na wangangki orek yum tamlaba amadi miyam tinba mafamda wanganglaba matung Prime Minister Narendra Modi Susampur dagi amuk by road ta Imphal tamna laklaga nungtilpung ahumlom tabada kanglada thunglaki kanglada thunglaba matung Mafam aduda hana ngaiduna leiraba internally displaced person IDP singa hakthengna unaduna Prime Minister na wari sanaki masigi matung Manipur amasung mapan state asiga mari lainana lupa crore lising amaga sani ga ohum sangna pakhatpa project taraga teret Prime Minister na sangaduna Manipur miyam kusnaki Kanglada tinkhiba miyam da wangangladuna Prime Minister Narendra Modi na Manipur gi singa masum tam ani gi marakta asetpa mari semgana leptana wari sanabigi thabak sathari Manipur matam suppagi oiba ingtaba puranaba madi sakhanaba makhatana khonagani haiba wapam thamki Prime Minister na ngasi oregum tamkiba project singi matana palladuna makna hai lupa crore lising ahunga satruk sangna packet kadaba Manipur urban road project amasung lupa crore sangwa sangna packet kadariba Manipur Infotech development project ani asina mapung fana losilapa matamna Imphal gi road infrastructure haningai leitana development tawduna hena mapangal kanba mangal leiba Manipur am oyan mangamnagani kunga mathoi suba sai si nongpok amasung awang nongpok sahi haiba wapam thamladuna Prime Minister Narendra Modi na hai Manipur sakhur hanba India government akan bathaba kya lokhali masimona kumja English ngani taraga marigi mamangda Manipur gi growth rate sada ama yorongga da badunga sidi tamna hegalakli Imphal asileba sigi saukhalakliba city singi manungda ama oiduna na singi manglan mangphawna bagaloinana nation asigi sakhutpad asobu saruk yaragani hairiba sigi panamda smart city mission gi makhara tuwan project kya mai pangna pekhat kriyamadi project kya amasu Haojik Kuki MLA spouse na pali Manipur gi miyam Kolkata amasum Delhi da tun sadok sin toriba si haripa mafam ani asida nauna sabab Manipur bawon ani sangarabani na state asigi miyam na mafam adura thungma matamda hena kudong salagani amaromda Manipur isawi awaba toina mayugnariba su honana ba project kya specially Manipur gi sidmilonda nupi sing asabu thodang lawri habisi ima kaithel na mek laraba khudamni haibaga loinana ngasi tuwan mafamda ima kaithel mari sangaduna miyam no kushinana basidasu apen ba phongdoki toina kapana maram oiraga gi awaba sauna mayoknare hayengi khara emergency su oiba puksel saurabi khwai khibikdagi gi mating nizari mateng pangbiningba isil inaw leragadi amuktang hairiba phone number asida pau phopiro 7085605273 adomgi tawbimal punsigi kauzaroi tentakpa maruiba pawmana Kuki community digi MLA mo oiriba BJP MLA su oiriba Paunelan Haokipna
Manipur Prime Minister Lakibasida Phongdolama wafamsingda apenaba phungdoktuna openly criticized tourakle. Manipur sathariba crisis asiga mari lainana Praja Singam Loinana MLA Sing Yauna Phongdokningba wafam kaya tanabagidamakta matam phangkhidaba adugidamakta BJP gi MLA oriba Paulelan Hokipna criticized tourakibani. NEPCO ge kunga mangarak suba mapokumon pangthokre MLA Sing irang lusinbegi muhutta phammunaduna leiba lebak thibani Premjit. National Identity Protection Council NEPCO ge kunga mangarak suba mapokumon thoram ngai sikai samthong elangmam lekai de level lubasigi office ta pangthokre. Thoram adura NEPCO ge president oinam Premjit, NEPCO ge advisor Sunil Karam, United People's Front UPF ki president Nongthobak Rupasandra, Manipur Peace and Integrity Council MAPI Council ki president KC Romeo Amadi, Coalitions Against Drug and Alcohol Kada ki president Hizam Priyo Kumar Sarugyaki. Thoram ga mari lena NEPCO ki president oinam Premjit na phongdokhibada sahi ani hena saithing nangduna lakliba Manipur irang asida central government na waroisin purana ba honabigi mami tadri masida natana nga ki oba wapam thamduna furup amadana ama haijin tawduna lairi loina center ki lusingba singa Manipur khundari ba furup singi marakta singsep thaduna divide and rule policy sa thabiki mami samatai National Highway Sing Free Moment Yahalagani High Krapasunga Fawa Tabak to Ontopungam Lady. Oidakliba people Masida, Central Government Toklibi Iran Shida, Nakalani Purup Sing, Kana Hanana Vigima Wong the Satarakwa level Tivani Amadi, Tampaki Mapam Kakta the rule of law Laibet on the Toraga, a Kosuk like a Pakalaki Aduga, Sing than a law later among the Toning but Oduna Lady, Loinana. Ngasi Prime Minister Narendra Modi Manipur lakliba si miyam na laghaning matamda lakhidraga sahi ani hena sakyang nanglaba matuna lakliba si wan toklaiti PM gi khongsat asimag miyam na khawrang na ngai ki ba khongsat nati Manipur Prime Minister na matamsan laglamba tharabadi miyam na mahak pu awang mathak thagat pa phungdok naramga dabanai ki amaram na miyam na wan raba matamba si MLA sing na miyam gi tamak songthok tu na masai gi ba phirep lauthok gi mami ude Irang asin lusinda na bukon na bigi mahutta phamuna duna lebak thibani mihut ama oina mating lena thabak tawbusang yaki NEPCO gi mapok kumon ga mari lena relief camps the free medical camps chu pangthok lagani hairi Prime Minister Manipur gi irang lusinda gi wapam amata palam da lebak thibani okram ibobi Prime Minister Narendra Modi ki Manipur Khongsat miyam na kariguma makhalamati asa tawningai leti state asida thokliba sahi ani helab irang solution bigi matana wap mamat palam da basi Manipur miyam gi oina lebak thibina haina CLP leader okram iwobina phongdokre ngasi babu parada leba CLP leader sigi quarter pangtokiba permission ga unaba madama na makhatana hai state asida kumza english ngani ga kun go humdoi gi me ahum digi hoduna thokliba lebak thibi irang asina sahi ani ga thamari hinjilaklaba gi tumatungda Prime Minister Narendra Modi na ngasi state asida lamba sida state asida leidiba miyam na tha kun ngani pan helaklaba irang asigi tungkoi warosin ma puraklagani haina miyam na asa tawramani Adu PM Modi na Chuchampur Modi Kanglara Pangtukiba Miyangi Mipumatuda, Steresh the Tokliba, Irang Ashi Lucian Mikimata, Karigumba road map, Avata Hiram the Basilabak Tivan and a Fong Doki, and then some Mamma Tamzage, to go to the Man Paus, Matas, Lucian Zeragi update Naminasi.